ꯑꯩꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯒꯤ ꯚ꯭ꯌꯨꯁꯤꯗꯤ ꯌꯦꯡꯕꯤꯌꯨꯁꯦ ꯁꯦ ꯏꯆꯥ ꯅꯨꯄꯥꯅ ꯇꯧꯔꯤꯁꯦ ꯃꯥꯒꯤ ꯂꯤꯂꯥꯁꯦ ꯅꯣꯡꯉꯥꯜꯂꯛꯄꯒ ꯁꯦ ꯈꯤꯔꯀꯤꯁꯦ ꯍꯦꯛ ꯍꯥꯡꯗꯣꯛꯎꯕꯗ ꯃꯥꯁꯦ ꯅꯤꯁ ꯇꯧꯏꯁꯦ ꯇꯧꯔꯤꯕ ꯂꯤꯂꯥꯁꯦ ꯌꯥꯝ ꯀꯔꯤꯝꯇ ꯀꯤꯗꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦꯅ ꯇꯧꯔꯤꯁꯦ ꯉꯁꯤꯒꯤ ꯗꯤꯟꯗꯥ ꯉꯁꯤꯁꯦ ꯁꯟꯗꯦꯅꯤ ꯉꯁꯤꯒꯤ ꯗꯤꯟꯗꯥꯁꯦ ꯎꯇꯤ ꯆꯥꯔꯗꯤ ꯍꯥꯎꯅꯤ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯅꯣꯡ ꯆꯨꯏ ꯉꯔꯥꯡꯁꯨ ꯑꯗꯨꯝ ꯆꯨꯏꯗ ꯉꯔꯥꯡꯁꯨ ꯑꯍꯤꯡ ꯍꯥꯏꯗꯤ ꯑꯌꯨꯛ ꯅꯣꯡꯉꯥꯜꯂꯛꯄꯗꯅꯦ ꯑꯌꯨꯛ ꯅꯣꯡꯉꯥꯜꯂꯛꯀꯥꯟꯗ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯅꯨꯡꯊꯤ ꯅꯣꯡ ꯃꯪꯉꯦ ꯑꯗꯣ ꯈꯔ ꯊꯦꯡꯊꯔꯒ 9ꯀ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯑꯗꯨꯝ ꯁꯥꯗꯣꯔꯛꯑꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯅꯨꯡꯗꯥꯡꯉꯩ ꯆꯨꯕ ꯑꯗꯒꯤ ꯑꯌꯨꯛꯅ ꯑꯃꯨꯛ ꯁꯥꯗꯣꯔꯛꯄ ꯃꯥ ꯀꯟꯅ ꯅꯨꯡꯉꯥꯏ ꯍꯧꯖꯤꯛꯁꯦ ꯄꯨꯡ 6:30 ꯇꯥꯔꯦ ꯆꯤꯡꯊꯔꯛꯑꯦꯅꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯅ ꯀ꯭ꯔꯤꯝ ꯇꯩꯒꯗꯣꯏꯅꯦ ꯃꯃꯥꯏ ꯃꯥ ꯕ꯭ꯔꯁ ꯇꯧꯅꯁꯨ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯕ꯭ꯔꯁ ꯇꯧꯅꯁꯨ ꯂꯣꯏꯖꯔꯦ ꯀ꯭ꯔꯤꯝ ꯇꯩꯊꯣꯛꯁꯤꯁꯦ ꯀ꯭ꯔꯤꯝ ꯇꯩꯊꯣꯛꯑꯁꯤ ꯍꯥꯟꯅ ꯁꯤꯒꯤ ꯉꯥꯁꯤꯅ ꯌꯦꯡꯕꯤꯌꯨꯅꯦ ꯂꯣꯏ ꯍꯤꯡꯉꯤꯅꯦ ꯃꯌꯥꯝ ꯍꯤꯡꯉꯤ ꯁꯤ ꯈꯖꯤꯡꯒꯁꯤ ꯌꯦꯡꯉꯨ ꯉꯥ ꯁꯨꯃꯥꯏꯅ ꯍꯤꯡꯉꯒ ꯂꯦꯡꯕꯁꯦ ꯌꯥꯝ ꯀꯤꯖꯩꯑꯕ ꯑꯩ ꯍꯩꯄ ꯁꯤꯁꯦ ꯇꯧꯔꯛꯏ ꯌꯦꯡꯉꯨꯅꯦ ꯑꯩ ꯀꯤꯖꯕꯅ ꯃꯆꯤꯟꯁꯦ ꯏꯇꯨꯝ ꯇꯨꯝꯉꯩ ꯉꯥꯁꯦꯞꯄꯁꯦ ꯃꯌꯥꯝ ꯍꯤꯡꯉꯦꯕ ꯁꯤ ꯉꯥꯃꯨꯒꯁꯦ ꯍꯣꯏꯃꯥ ꯃꯔꯨꯝ ꯆꯪꯉꯦ ꯁꯤ ꯉꯥꯁꯦꯞꯁꯤꯗꯤ ꯌꯦꯡꯉꯨ ꯏꯁ ꯍꯜꯂꯒ ꯃꯆꯤꯟꯁꯤꯅ ꯂꯦꯡꯉ ꯂꯥꯛꯏ ꯃꯥ ꯉꯥꯆꯤꯛꯁꯨ ꯌꯥꯎꯏꯅꯦ ꯉꯥꯆꯤꯛ ꯆꯥꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯉꯥꯆꯤꯛ ꯆꯥꯕ ꯌꯥꯗꯦ ꯐꯗꯤ ꯐꯖꯔꯦꯀꯣ ꯉꯥꯆꯤꯛꯁꯦ ꯆꯥꯕꯁꯦ ꯃꯄꯥꯡꯒꯜ ꯀꯜꯂꯦ ꯍꯥꯏꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯁꯥꯒꯩꯁꯦ ꯈꯦꯇ꯭ꯔꯤ ꯃꯌꯨꯝꯁꯦ ꯉꯥꯆꯤꯛ ꯆꯥꯕ ꯌꯥꯗꯦ ꯍꯪꯉꯣꯏ ꯉꯥ ꯑꯃꯁꯨ ꯌꯥꯎꯔꯛꯑꯦ ꯑꯗꯣ ꯑꯃꯁꯤꯅ ꯍꯠꯂꯤꯁꯦ ꯑꯃꯨꯛ ꯀꯟꯅ ꯁꯤ ꯉꯥꯆꯤꯛꯁꯤꯁꯨ ꯌꯥꯝ ꯑꯍꯤꯡꯕꯅꯤ ꯏꯁ ꯂꯣꯏꯔꯦꯅꯦ ꯇꯧꯔꯤꯁꯦ ꯑꯩ ꯉꯝꯃꯔꯣꯏꯁꯤꯗꯤ ꯃꯃꯥ ꯅꯠꯇ꯭ꯔ ꯃꯥꯟꯊꯧꯗ ꯇꯧꯍꯟꯗ꯭ꯔꯗꯤ ꯑꯩ ꯉꯝꯃꯔꯣꯏꯁꯦ ꯄꯥꯏꯕ ꯉꯝꯖꯔꯔꯣꯏ ꯑꯩꯗꯤ ꯈꯥꯕꯩꯅ ꯄꯥꯏꯔꯤꯁꯤꯅꯤ ꯑꯗꯨꯝ ꯀꯤꯗꯅ ꯉꯥꯆꯤꯛꯁꯦ ꯂꯧꯊꯣꯛꯈꯤꯒꯦ ꯉꯥꯆꯤꯛꯁꯦ ꯑꯩꯈꯣꯏ ꯁꯥꯒꯩ ꯆꯥꯗꯕ ꯉꯥꯆꯤꯛ ꯌꯦꯡꯉꯨꯅꯦ ꯉꯥꯆꯤꯛ ꯐꯖꯔꯤꯕ ꯄꯣꯠꯁꯦ ꯌꯦꯡꯉꯨꯅꯦ ꯁꯦꯒꯁꯦ ꯌꯦꯡꯉꯨꯅꯦ ꯍꯤꯡꯉꯤꯅꯦ ꯑꯩ ꯄꯥꯏꯕ ꯉꯝꯃꯔꯣꯏ ꯉꯥ ꯃꯌꯥꯝ ꯍꯤꯡꯉꯤ ꯁꯤꯁꯨ ꯉꯥꯆꯤꯛꯅꯤ ꯉꯥꯆꯤꯛ ꯀꯩ ꯉꯥꯅꯣ ꯁꯤꯕꯨ ꯃꯀꯣꯛꯅ ꯆꯥꯎꯏꯅꯦ ꯉꯥꯆꯤꯛꯅꯤ ꯉꯥꯆꯤꯛꯅꯤ ꯈꯖꯤꯡꯁꯦ ꯆꯒꯦꯝꯄꯣꯝ ꯆꯥꯍꯧꯗꯕꯅꯤ ꯃꯁꯛ ꯑꯃꯅꯤꯅꯦ ꯉꯥꯁꯦ ꯀꯩꯅꯣꯅꯦ ꯃꯀꯣꯛꯅ ꯆꯥꯎꯏꯅꯦ ꯁꯤꯁꯦ ꯆꯒꯦꯝꯄꯣꯝ ꯆꯥꯍꯧꯗꯕꯅꯤ ꯇꯤꯟ ꯍꯥꯏꯌꯦ ꯁꯤꯒꯨꯝꯕ ꯈꯖꯤꯡꯁꯦ ꯐꯪꯗꯗꯅ ꯆꯒꯦꯝꯄꯣꯝ ꯆꯥꯍꯧꯗ꯭ꯔꯤꯅꯦꯕ ꯆꯥꯖꯥꯅꯤꯅꯦ ꯑꯗꯨ ꯈꯔ ꯆꯩꯁꯜꯂꯣ ꯑꯩ ꯉꯥꯆꯤꯛ ꯍꯥꯟꯅ ꯈꯟꯗꯣꯛꯈꯤꯒꯦ ꯑꯗꯨ ꯁꯤꯒꯁꯨ ꯂꯩꯔꯦ ꯀꯩꯅꯣ ꯉꯥꯆꯤꯛ ꯉꯥꯛꯇꯪꯕ ꯈꯪꯗꯣꯛꯑꯝꯗ꯭ꯔ ꯃꯥꯅꯤꯅꯦ ꯑꯁꯤꯒ ꯄꯣꯟꯆꯥ ꯃꯀꯣꯛ ꯆꯥꯎꯏ ꯉꯥꯆꯤꯛ ꯑꯃ ꯍꯧꯖꯤꯛ ꯑꯍꯥꯟꯕꯩꯗꯨꯗꯤ ꯆꯥꯎꯔꯦ ꯐꯖꯅ ꯄꯣꯟꯆꯥꯁꯔꯣꯝ ꯆꯠꯈ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯄꯟꯆꯥꯁ ꯔꯣꯝ ꯆꯠꯈ꯭ꯔꯦ ꯃꯥꯟꯗꯧ ꯉꯥꯃꯨꯅꯤꯅꯦ ꯉꯥꯃꯨꯁꯤꯒꯁꯨ ꯂꯩ ꯁꯤꯒ ꯊꯥꯗꯅꯤꯡꯉꯦ ꯃꯌꯥꯝ ꯍꯤꯡꯉꯤ ꯃꯥꯟꯗꯧ ꯑꯃꯅꯤꯇ ꯅꯠꯇꯦ ꯏꯄꯦꯝꯃ ꯑꯃꯅꯤꯇ ꯅꯠꯇꯦ ꯑꯍꯤꯡꯕꯁꯦ ꯑꯩ ꯉꯝꯃꯣꯏ ꯍꯥꯏꯕ ꯄꯥꯏꯕ ꯀꯤꯖꯕꯅ ꯑꯩ ꯃꯣꯏꯅ ꯈꯤꯇꯪ ꯂꯦꯡꯉꯛꯄꯗꯅꯦ ꯏꯁꯥꯁꯦ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯩꯅꯣꯁꯤꯁꯨ ꯈꯨꯏꯅꯤꯗ ꯋꯥꯠꯂꯤ ꯉꯁꯤ ꯇꯥꯡ 5ꯇꯅꯤ 18 ꯋꯥꯠꯂꯤ ꯑꯩ ꯄꯦꯝꯃ ꯊꯨꯝꯖꯥꯛ ꯄꯤꯉꯥꯔꯤ ꯃꯌꯥꯝ ꯄꯨꯔꯛꯑꯃꯤ ꯄꯣꯔꯣꯝ ꯃꯆꯥꯁꯨ ꯌꯥꯎꯏꯅꯦ ꯉꯥꯆꯤꯡ ꯑꯩ ꯍꯥꯟꯅ ꯈꯟꯗꯣꯛꯈꯤꯒꯦ ꯏꯁ ꯇꯧꯏꯁꯦ ꯐꯦꯡ ꯆꯣꯡꯉꯨ ꯉꯥ ꯑꯍꯤꯡꯕꯁꯦ ꯀꯅꯥꯅ ꯁꯦꯝꯗꯣꯏꯅꯣ ꯁꯦ ꯕꯣꯔꯥꯗꯨꯅꯤ ꯁꯦ ꯕꯣꯔꯥꯁꯤꯅꯤ ꯃꯥꯟꯗꯧ नते ऐसे सुनते जो फ्लो ज्यादा है उसको नॉर्मल करना पड़ेगा नत्रसु जाबुदी जानीदा सिना थुमजाक पे ngaरी लेरे अखोइ से इरोलगा ngarau से मचीदा ngari न नमन चागलेबा अखोइ जुमसे अथो से थुमजाक पे ngari नि अनि यामे पपाई से किलो मखाइ माले थुमजाक पे ngari सु लेरे कोइरे ngari से हाइदि लेइदबको ngasi पपाना बाजार चलुबदा से लेरे थुमजाक पे ngari गा nga से पुना लेरे इ नुंथांग बेटी नुंथांग इरोंबा चासी थुमजाक पे ngari से ngarau तोरगा न हाइले ngasi mama su mantau su basa khare ngasi no laiba gari ai gen lekhatpa ama laiba aduke sajana se mo ko poktoini ada ngasi da khara ngamoi do khara sida sai lengam do nate ko sina leng da bangai duni ado jai padi thangale sagolai shokki sagolai chamaga thangat khare nga mayam simu do gidoni khajing mayam ka sima koi chaptana ngasi ri tom ta haure mama manda wasu chakra banina ichanu pasu papa ga leiri bazar mayam su loishandri aise चाक पुते युक्त लाई खुरम लोय बगदम चाक से थागल मम हदक से करेन से कयामु चातेन
ꯑꯗꯨꯅ ꯆꯥꯛꯄꯨꯗꯤ ꯂꯣꯏꯍꯧꯔꯦ ꯑꯗꯣ ꯍꯤꯟꯖꯥꯡꯒ ꯉꯥ ꯑꯌꯥꯏꯕꯁꯦ ꯃꯆꯤꯗ ꯈꯔ ꯆꯥꯔꯅꯤ ꯑꯗꯒꯤ ꯈꯥꯖꯤꯡꯁꯤꯅ ꯉꯧꯊꯣꯛꯑꯒ ꯆꯒꯦꯝ ꯄꯣꯝꯕꯒꯤ ꯊꯝꯃꯅꯤ ꯑꯗꯨꯒ ꯀꯩꯅꯣ ꯉꯥ ꯈꯔꯁꯨ ꯑꯇꯩꯁꯤꯅ ꯈꯥꯖꯤꯡꯁꯤꯅ ꯉꯧꯊꯣꯛꯑꯅꯤꯀꯣ ꯑꯇꯩꯁꯤꯅ ꯈꯔ ꯉꯧꯕ ꯈꯔ ꯑꯗꯒꯤ ꯌꯥꯏꯕ ꯈꯔ ꯇꯧꯔꯒ ꯊꯝꯗꯣꯏꯅꯦꯕ ꯉꯥꯁꯦ ꯍꯤꯡꯕꯁꯨ ꯌꯥꯎꯔꯤ ꯁꯖꯅꯥꯁꯤ ꯑꯃꯨꯛ ꯈꯣꯛꯑꯅꯤ ꯑꯗꯒꯤ ꯑꯉꯥꯡꯒꯤ ꯆꯥꯛ ꯀꯥꯝꯅꯕ ꯑꯃꯨꯛ ꯇꯧꯔꯅꯤ ꯉꯁꯤꯗꯤ ꯊꯕꯛ ꯈꯔ ꯀꯟꯗꯣꯔꯦ ꯃꯌꯥꯝ ꯁꯟꯗꯦꯅꯤ ꯉꯁꯤꯁꯦ ꯑꯉꯥꯡꯁꯨ ꯃꯊꯣꯝꯇ ꯂꯩꯔꯤ ꯁꯣꯝꯗ ꯕꯕꯥꯒ ꯇꯧꯔ ꯂꯩꯃꯤꯟꯅꯔꯤ ꯑꯉꯥꯡꯁꯨ ꯆꯤꯡꯊꯣꯛꯇ ꯌꯥꯔꯣꯏꯕ ꯑꯩꯁꯦ ꯀꯣꯛ ꯉꯥꯎꯗꯣꯏꯅꯤ ꯉꯁꯤꯁꯦ ꯑꯩ ꯍꯧꯒꯠꯂꯒꯦ ꯃꯁꯨꯒ ꯇꯧꯔꯤꯁꯦ ꯆꯥꯒ ꯀꯣꯠꯂ ꯊꯩꯁꯦ ꯆꯥ ꯀꯥꯞꯁꯤꯒ ꯆꯥꯃꯣꯁꯤꯅ ꯀꯣꯠꯂ ꯊꯛꯏ ꯃꯥꯒ ꯀꯪꯒꯜ mai chẳng muốn chơi cam cá làm đôi vậy ꯂꯣꯏ ꯊꯣꯡꯕ ꯂꯣꯏꯔꯦ ꯁꯣ ꯐꯗꯤꯒꯣꯝꯁꯨ ꯆꯥꯏꯁꯜꯂꯦ ꯇꯧꯔꯝꯃꯤꯕ ꯂꯤꯂꯥꯁꯦ ꯌꯦꯡꯕꯤꯌꯨꯁꯦ ꯁꯦ ꯃꯈꯣꯡꯁꯦ ꯃꯥꯅ ꯍꯥ ꯃꯁꯛꯁꯦ ꯃꯁꯛꯁꯦ ꯌꯦꯡꯒꯅꯦ ꯃꯁꯛꯁꯦ ꯌꯦꯡꯒꯅꯦ ꯍꯥ ꯃꯈꯣꯡꯁꯦ ꯁꯦꯛꯑ ꯂꯥꯛꯏꯕꯗꯨꯒ ꯂꯩꯕꯥꯛ ꯀꯣꯠꯂꯨꯔꯒ ꯍꯥꯝꯁꯤꯂꯣ ꯈꯖꯤꯡꯒ ꯉꯥꯁꯦ ꯈꯟꯗꯣꯛꯇ꯭ꯔꯗꯤꯅꯦ ꯃꯟꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯏꯆꯥꯅꯨꯄꯥꯒꯤ ꯑꯩꯈꯣꯏ ꯃꯄꯥꯗꯣ ꯅꯤꯡꯁꯤꯡꯉꯛꯏ ꯃꯄꯥꯗꯣ ꯂꯩꯇꯦ ꯌꯨꯝꯗ ꯍꯧꯖꯤꯛ ꯃꯄꯥꯟꯗ ꯄꯨꯅꯦ ꯆꯠꯈꯤ ꯑꯗꯨꯅ ꯃꯄꯥ ꯂꯩꯔꯗꯤꯅꯦ ꯁꯨꯃꯥꯏꯅ ꯉꯥꯁꯦ ꯂꯩꯔꯛꯄꯁꯦ ꯑꯗꯨꯝ ꯃꯥꯅ ꯂꯩꯔꯛꯄ ꯈꯪꯗꯦ ꯄꯄꯥꯅ ꯂꯩꯔꯛꯄ ꯈꯪꯗꯦꯀꯣ ꯂꯩꯔꯛꯄꯗꯣ ꯃꯥꯅ ꯑꯗꯨꯝ ꯆꯥꯝꯃꯒ ꯑꯗꯒꯤ ꯁꯨꯃꯥꯏꯅꯒ ꯈꯟꯗꯣꯛꯄꯤꯔꯝꯃꯅꯦꯕꯀꯣ ꯑꯩ ꯃꯈꯣꯏ ꯆꯞꯄ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯖꯥꯏꯅꯤꯡꯉꯁꯨ ꯈꯖꯤꯡ ꯃꯈꯣꯏ ꯆꯞꯅꯤꯡꯉꯁꯨ ꯕꯖꯥꯔꯕꯨ ꯇꯧꯅꯤꯡꯉꯁꯨꯅꯦ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯅ ꯃꯥꯅ ꯑꯗꯨꯝ ꯈꯟꯗꯣꯛꯑꯒ ꯊꯝꯕꯤꯔꯝꯗꯣꯏꯅꯦꯕ ꯆꯥꯝꯃꯒ ꯑꯗꯨꯅ ꯀꯣꯝꯃꯤꯅꯀꯣ ꯅꯤꯡꯁꯤꯡꯉꯛꯏ ꯃꯄꯥ ꯂꯩꯇꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯁꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯡꯉꯦ ꯇꯧꯅꯨ ꯂꯦꯡꯕꯅ ꯏꯆꯥꯅꯨꯄꯥꯁꯤꯅ ꯂꯦꯡꯕꯅꯅꯦ ꯍꯣꯠꯅꯕꯗ ꯋꯥꯔꯤꯅꯤ ꯑꯁꯤꯗ ꯑꯩ ꯆꯥꯛꯈꯨꯝꯗ ꯂꯩꯌꯦꯅ ꯍꯧꯖꯤꯛ ꯆꯪꯉꯛꯑꯒ ꯂꯩꯕꯥꯛꯇꯣ ꯀꯣꯜꯂꯨꯔꯒ ꯍꯜꯂꯛꯑꯒ ꯆꯪꯉꯛꯑꯒ ꯍꯧꯖꯤꯛ ꯂꯩꯒꯤ ꯏꯅꯥꯛꯇ ꯐ꯭ꯔꯤꯖ ꯍꯥꯡꯗꯣꯛꯑꯣ ꯐ꯭ꯔꯤꯖꯁꯦ ꯍꯥꯡꯗꯣꯛ ꯍꯥꯡꯖꯤꯟ ꯃꯥꯅ ꯇꯧꯗꯅꯅꯦ ꯐ꯭ꯔꯤꯖꯁꯦ ꯊꯤꯡꯖꯜꯂꯝꯃꯨ ꯀꯩ ꯍꯥꯡꯉ ꯊꯝꯃꯝꯃꯤꯅ ꯁꯤ ꯊꯤꯡꯖꯜꯂꯨ ꯐꯖꯅ ꯇꯧ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕ꯭ꯔꯣ ꯅꯪ ꯉꯥ ꯆꯥꯒꯗ꯭ꯔꯣ ꯃꯁꯅꯥ ꯉꯥ ꯆꯥꯒꯗ꯭ꯔꯣ ꯅꯪ ꯉꯥꯎꯁꯟꯅꯅꯨ ꯇꯧꯅꯨ ꯅꯣ ꯄꯨꯄꯨꯒ ꯂꯩꯌꯨ ꯆꯣ ꯄꯨꯄꯨ ꯄꯦꯄꯔ ꯄꯥꯏꯔꯣ ꯄꯨꯄꯨꯒ ꯂꯩꯌꯨ ꯈꯥꯖꯤꯡꯁꯤꯁꯨꯅꯦ ꯖꯥꯏꯅ ꯆꯥꯕ ꯍꯥꯎꯕꯅꯤ ꯄꯥꯝꯃꯤ ꯈꯥꯖꯤꯡꯁꯦ ꯖꯥꯏꯅ ꯆꯥꯔꯁꯨ ꯍꯥꯎꯋꯤ ꯑꯇꯥꯎꯕ ꯆꯥꯔꯁꯨ ꯍꯥꯎꯋꯤ ꯃꯥꯗꯤ ꯈꯥꯖꯤꯡ ꯑꯊꯣꯡꯕꯗꯤ ꯆꯥꯅꯤꯡꯗꯦ ꯈꯥꯖꯤꯡ ꯑꯆꯧꯕꯗꯣ ꯑꯊꯣꯡꯕꯗꯤ ꯆꯥꯅꯤꯡꯉꯦ ꯑꯗꯣ ꯈꯥꯖꯤꯡ ꯃꯆꯥ ꯑꯊꯣꯡꯕꯗꯤ ꯆꯥꯅꯤꯡꯉꯦ ꯆꯒꯦꯝ ꯄꯣꯝꯕꯒꯨꯝꯕ ꯑꯣꯏꯔꯗꯤ ꯆꯥꯅꯤꯡꯉꯦ ꯃꯥꯗꯤ ꯇꯥꯎꯔ ꯆꯥꯕ ꯅꯠꯇ꯭ꯔꯒ ꯌꯥꯏꯔ ꯆꯥꯕꯁꯦ ꯌꯥꯝ ꯍꯥꯎꯕꯅꯤ ꯈꯥꯖꯤꯡꯁꯦ ꯑꯩꯒ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯥꯒꯤ ꯃꯄꯥꯒꯗꯤ ꯌꯥꯝ ꯍꯩꯅꯩ ꯌꯥꯏꯔ ꯆꯥꯕꯁꯨꯅꯦ ꯈꯥꯖꯤꯡ ꯃꯆꯥꯁꯦ ꯃꯅꯝꯅ ꯍꯥꯎꯕꯅꯤ ꯃꯅꯝ ꯅꯨꯡꯁꯤꯕꯅꯤ ꯏꯃꯥ ꯈꯪꯉꯤ ꯀꯩꯅꯣꯅꯤ ꯈꯥꯖꯤꯡ ꯂꯦꯡꯒꯠꯅ ꯑꯩ ꯉꯝꯃꯔꯣꯏꯁꯦ ꯉꯥꯁꯦ ꯈꯖꯤꯛ ꯇꯧꯕꯤꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯈꯥꯡꯁꯤꯁꯨ ꯑꯆꯧꯕꯗ ꯇꯧꯗ꯭ꯔꯦ ꯈꯥꯡꯁꯤꯁꯨ ꯉꯥꯁꯤꯗꯤ ꯃꯆꯥꯗ ꯑꯣꯏꯅ ꯈꯥꯖꯤꯡꯗꯣ ꯂꯥꯁꯇ ꯈꯥꯖꯤꯡꯗꯣ ꯇꯥꯎꯔꯒ ꯊꯝꯕ ꯌꯥꯅꯕ ꯍꯥꯏꯅ ꯃꯆꯥꯁꯤꯗ ꯑꯣꯏꯅ ꯇꯧꯔꯦ ꯁꯤꯅ ꯈꯔ ꯇꯥꯎꯕ ꯁꯤꯅ ꯃꯆꯨꯒ ꯊꯥꯛꯇꯦꯀꯣ ꯑꯩꯁꯦ ꯊꯨꯝꯇꯪ ꯊꯥꯛꯏꯅꯦ ꯑꯗꯨꯅ ꯋꯥꯎꯕꯗꯤ ꯋꯥꯎꯋꯦ ꯃꯆꯨ ꯊꯥꯛꯑꯒ ꯊꯥꯎ ꯌꯥꯝ ꯊꯤꯛꯄꯅꯦ ꯊꯝꯃꯦ ꯑꯩꯁꯦ ꯊꯕꯛ ꯌꯥꯝꯗꯣꯔꯦ ꯑꯗꯨꯅ ꯈꯥꯏꯗꯣꯛꯑꯒ ꯀꯨꯞꯁꯟ ꯊꯝꯃꯒꯦ ꯆꯥꯛꯇꯨꯅ ꯍꯣꯔꯦꯟ ꯁꯥ ꯆꯥꯅꯕ ꯍꯥꯏꯅ ꯀꯣꯟꯅ ꯀꯩꯅꯣ ꯇꯧꯔꯒꯦ ꯀꯣꯟꯅ ꯈꯥꯏꯔꯒꯦ ꯁꯤꯅ ꯃꯃꯥꯒ ꯄꯄꯥꯒ ꯑꯩꯒꯒꯤ ꯑꯣꯏꯗꯣꯏꯅꯤ ꯁꯤꯅ ꯃꯃꯥ ꯃꯄꯥꯒ ꯑꯩꯒ ꯂꯩꯔꯦ ꯁꯤꯅ ꯄꯄꯟ ꯂꯩꯔꯦ ꯃꯥꯟꯗꯧ ꯂꯩꯔꯦ ꯅꯥꯎ ꯂꯩꯔꯦ ꯅꯥꯎꯕꯤ ꯂꯩꯔꯦ ꯀꯀꯥ ꯂꯩꯔꯦ ꯅꯥꯎꯒ ꯅꯥꯎꯕꯤꯒ ꯁꯤꯅ ꯇꯣꯉꯥꯟ ꯊꯝꯃꯒꯦ ꯃꯊꯛꯇ ꯄꯤꯈꯠꯈꯤꯗꯣꯏꯅꯤꯅ ꯁꯤꯅ ꯁꯤ ꯇꯧꯁꯤ ꯂꯥꯎ ꯁꯤꯒ ꯂꯥꯎ ꯆꯠꯄ ꯂꯣꯏꯖꯔꯦ ꯃꯈꯣꯏ ꯑꯗꯣ ꯋꯥꯅ ꯇꯧꯅ ꯂꯣꯏꯖꯅ ꯍꯧꯖꯤꯛ ꯉꯧꯔꯅꯤ ꯏꯆꯥꯅꯨꯄꯥꯅ ꯁꯣꯝꯗ ꯐꯖꯔꯤ ꯇꯧꯔꯤꯁꯦ ꯃꯥꯅ ꯆꯦꯡꯒ ꯂꯣꯏ ꯆꯈꯥꯏꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯁꯨꯃꯥꯏꯅ ꯆꯪꯍꯜꯂ ꯂꯩꯍꯜꯂꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯂꯣꯏꯔꯦ ꯂꯣꯏ ꯆꯈꯥꯏꯗꯅ ꯇꯧꯔꯣꯅ ꯃꯌꯥꯝꯁꯤꯡꯅꯦ ꯅꯣꯡꯅ ꯄꯨꯡꯃꯝ ꯃꯝꯈꯔꯦ ꯍꯧꯖꯤꯛꯁꯦ ꯆꯥꯛꯆꯥ ꯇꯣꯛꯂꯛꯄꯒꯤ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯥꯁꯨ ꯆꯥꯛ ꯄꯤꯖ ꯂꯣꯏꯔꯦ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝ ꯆꯥꯛꯆꯥ ꯂꯣꯏꯔꯛꯄꯒꯤ ꯍꯧꯖꯤꯛꯁꯦ ꯄꯨꯡ ꯑꯃ ꯈꯔ ꯍꯦꯜꯂꯕ ꯃꯇꯝꯅꯦꯕ ꯑꯁꯤ ꯅꯣꯡ ꯐꯖꯅ ꯃꯨꯁꯤꯟ ꯃꯨꯅ ꯂꯥꯛꯑꯦ ꯁꯣꯝꯗꯗꯤ ꯂꯣꯏꯈ꯭ꯔꯦꯅꯦ
ꯃꯝꯈꯔꯦ ꯀꯩ ꯍꯥꯏꯅꯣꯅꯦ ꯅꯣꯡ ꯂꯥꯛꯏꯕ ꯍꯥ ꯅꯣꯡ ꯂꯥꯛꯏꯔꯣ ꯔꯨꯝꯒꯁꯦ ꯌꯥꯝ ꯄꯨꯡꯃꯝꯈꯔꯦ ꯅꯨꯡꯗꯥꯡꯗꯧꯅ ꯌꯦꯡꯉꯣ ꯀꯤꯔꯦꯀꯣ ꯃꯥ ꯀꯟꯅ ꯉꯥꯡꯉꯤꯀꯣ ꯀꯩ ꯍꯥꯏꯅꯣ ꯅꯪ ꯍꯥꯅꯦ ꯍꯥ ꯁꯤꯗ ꯌꯦꯡꯉꯣ ꯃꯃꯥꯗ ꯌꯦꯡꯉꯣꯅꯦ ꯀꯩꯅꯣ ꯇꯧꯏꯁꯦ ꯃꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯁꯦ ꯍꯥ ꯀꯤꯖꯕ꯭ꯔꯣ ꯀꯩꯁꯦ ꯅꯨꯡꯁꯤꯠ ꯍꯧꯒꯠꯂꯛꯑꯦ ꯅꯣꯡ ꯈꯔ ꯈꯤꯛꯊꯔꯛꯑꯒ ꯅꯨꯡꯁꯤꯠ ꯍꯧꯒꯠꯂꯛꯑꯦ ꯅꯣꯡ ꯈꯤꯛꯊꯔꯛꯑꯦ ꯃꯈꯣꯟ ꯇꯥꯕ꯭ꯔꯥ ꯅꯣꯡ ꯈꯤꯛꯊꯔꯛꯄꯩ ꯃꯈꯣꯟ hopefully. Sida kage se. Ura ba? Sim. Talvez. Sana ko gari sa mundo gari sa ubod ng taga sumang khamba yabo na madini nung sila pagka na sama yabo